Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Thamoi Machet kunsuba tangka. Ramesh tu ingaw ngawri nisaga pankhalakpa matang oibaga makok tu hut hairaga call tu tawshili. Ring chatpaga dumak pairakle call tu su. Christina. Karino, noi kanamta kemta hairak pero haikibna troina. As, Thoi, amta ngai khoda. Noi dana cheli bana pise. Taning de habani, ahing side yam hauna roise. Ngasi se ai tumbagam ta yaroi doriko. Tum musu gyan tanamta. Noi na mana bipik truduni. Nabung na dap tawraga puraklise. Kari nu khangdi. Mina wangbo waga amta tade wani masibo. Christy harauna. Ha, asing kirada mes. As yam harawe. Yam khatle, tummo yare. Call du kaklaga laithorakpada lebadu fak mathaktuda tumlaga leiramle. Masu hekta hipchili anidu terrace mathaktuda tumla ihingdu. Danabe room gi thongdu hanglaga changlai aduga thongdu tapna lon sillaga laithorakpani. Nirlima du famungduda famlaga uiri tawraga lairibadu ubada nokmi manakta tapna changsilaktuna. Macha. Nirlima mamitu satpanglai. Taye. Tumna batarase, ungsi thingi. Nirlima tathak yenglai danabirda aduga kaida tumdoiba. Phamungda tumdradi kaida tumne. Phamungda tapna famlai. Nirlimana. Dada, ai wadu haiba loisan hankidre makhuda chawbaduna Nirlimagi machinda tapna mensillaga nungshina hairai. Macha, nang wangang lanuba. Dada nangang bakak taro ngasidi. Nangi awabagi wari do tabada isase phathaba ngamdi. Ai mi haning basu phawre. Aduna ngasidagidi nangi awaba pumba dadana puradawni. Nangi nungaibada tung thangna nangbu senajage. Aduga nangi awaba sarukta mang thana chattuna lakadaba awaba pumba mayuknaradawni sidaidi. Tatu yengliba nupi mabu mathada jingsinduna concentrate. Nirlima itap-tapna hairai. Aisu, adu dada. Danabir tapna nupi dudi yengtharai aduga hairai. Kai haining mano nangbo, hayu se dada. Dada, nang yu thakkanuba. Nang se yam nungsiye dada. Yuna dadagi hakchang kayat amada sokhankibado yam pamuzai. Aduga yu thakpa mise aidi yam hainadi. Asung nungsiba mane inung nungsiba khonjal da hairakliba wadu tabada yadaba sungam loidori. Tumina sum yenglambani Nupamagi Thamoi du ilang langli masadu chaning tazadre. Nirlimabu tapna Nupamagi pambum duda mongkhang na handuna hipthahale. Danabir mamitu mathakta chumdringni yengduna tapna dumak hairai. Macha, nang napamdaba mata dadana tawri. Nangbu nungsibase wahai khak natana thabak nu uchage ko. Ada ngasigidi sorry. Nupi duda mamai tapna laisilaktuna nungsina laipaktu chuppi. Nirlima su mamit tapna ushinkre. Athingba hingsida thingbinaba kanas yauda Nupama nasu magi nungsiba pumba utlage khankre. Nuza oiribi masu akitu zungba amatta yaudana thawai hakchang animak sinakre. Nupama nasu thawai oiribi magi mafamda magi ni haiba amatta khaktana nungsiba pumba sinakre. Mathangi ayukni danabir na makeup tholakpadu ngalli. Nahan makhaidi tumba hek haugalakpaga phone hana yengmani. Adubu ngasidi magi pambomda mongkhangnaduna isisina tumlibi mangonda nungsina yengli. Yengba khaktana pelaktre tapna changsinduna nungsina laibakta machinna thenglui. Nirlima masadu khazik lenglai aduga faklanglomda onthokiduna tumkhre. Nokmi nupi duda yengduna lairi tapna changsinduna konsinbi. Table mathakta lairiba phone du vibration tawrakpagi makhol tabada nupi du tumba kaikini khana mobile du fat paikhalaga yengi. Screen da thokliba number du ubada tapna hogatlaga room dudagi thorakle. Mobile du nakongna thamlaga wari sana terrace ta karakle. Okay, yanaba sum tawrase makha tabana kona khanarse.
ꯋꯥꯔꯤ ꯁꯥꯕꯗꯨ ꯂꯣꯏꯔꯒ ꯀꯣꯜꯗꯨ ꯀꯛꯂꯒ ꯇꯦꯔꯦꯁꯇꯒꯤ ꯎꯔꯤꯕ ꯑꯌꯨꯛꯀꯤ ꯐꯖꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯀꯨꯝꯂꯒꯦ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯔꯣꯃꯦꯁꯀ ꯂꯦꯝꯕꯒ ꯑꯅꯤꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯅꯤꯁꯦ ꯑꯍꯤꯡ ꯇꯦꯔꯦꯁꯁꯦ ꯇꯨꯝꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ. ꯕꯦꯔꯥꯅꯤꯀꯣ ꯑꯅꯤꯁꯦ. ꯉꯥꯡꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯤꯄꯥ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯂꯦꯝꯕꯥ, ꯂꯦꯝꯕꯥ. ꯔꯣꯃꯦꯁꯅ ꯑꯁ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯃꯦꯁ ꯂꯦꯝꯕꯗ ꯊꯣꯛ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯤ꯫ ꯙꯅꯕꯤꯔꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯦꯔꯦꯁꯁꯦ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯔꯨꯝꯗ ꯏꯔꯦꯟꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯔꯣꯃꯦꯁꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯔꯣꯃꯦꯁꯇꯨ ꯆꯤꯡꯈꯠꯂꯛꯄꯗꯩ ꯈꯪꯅ ꯃꯃꯤꯠ ꯐꯠ ꯄꯥꯡꯂꯛꯏ꯫ ꯑꯁ ꯀꯩꯅꯣ ꯚꯥꯏ, ꯅꯇꯨ ꯃꯅꯥꯛꯇ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ? ꯆꯠꯂꯣ. ꯑꯝꯇꯅꯦ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ. ꯅꯕꯥꯅꯤꯅ ꯇꯨꯝꯂꯤꯁꯦ ꯀꯥꯏꯗꯅ ꯌꯦꯡꯉꯣ ꯑꯝꯇ ꯍꯥꯟꯅ. ꯐꯃꯨꯡꯗ ꯆꯪꯂꯒ ꯏꯔꯦꯟꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯤ. ꯔꯣꯃꯦꯁ ꯏꯉꯥꯎ ꯉꯥꯎꯅ ꯐꯃꯨꯡ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯇꯨꯝꯃꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯀꯣꯛꯇ ꯇꯞꯅ ꯍꯣꯠꯂꯒ ꯑꯁ ꯑꯩꯗꯤ ꯐꯃꯨꯡꯅꯦꯅ ꯈꯜꯂꯨꯏꯅꯤ. ꯈꯟꯅꯤ ꯅꯪ. ꯂꯦꯝꯕꯁꯤ ꯃꯤꯀꯞꯀ ꯊꯣꯛꯇꯦꯅꯦ. ꯁꯤꯕꯨ ꯀꯌꯥꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯦ ꯉꯔꯥꯡ? ꯃꯥꯅ ꯂꯣꯏꯅ ꯊꯛꯈ꯭ꯔꯕꯅꯤ. ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯔꯤꯅꯦꯌꯦ. ꯇꯧꯔꯝꯂꯅꯤꯁꯦ ꯈꯪꯉꯕꯅꯤ ꯑꯩꯅ. ꯑꯃꯁꯦ ꯍꯧꯗꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯂꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯒꯤ ꯋꯥꯁꯔꯨꯝꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯕꯅꯦ. ꯂꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ꯫ ꯂꯦꯝꯕꯥ, ꯍꯧꯒꯠꯂꯣꯍꯦ. ꯀꯔꯤꯅꯣ ꯁꯤꯔꯕ ꯈꯪꯗꯦ. ꯂꯦꯡꯒ ꯂꯦꯡꯗꯦ ꯁꯤꯃꯁꯨ. ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯅꯤꯔꯂꯤꯃꯥꯗꯤ ꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯥꯔꯟ ꯍꯥꯏꯐꯦꯠ ꯆꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯋꯔ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯅꯤꯔꯂꯤꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯔꯨꯝ ꯑꯣꯏꯔꯝꯗꯕꯗꯨꯗ ꯏꯉꯥꯎ ꯉꯥꯎꯏ ꯉꯥꯏꯍꯥꯛꯇꯤ꯫ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯥꯛꯏ꯫ ꯃꯁꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯈꯠꯂꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯂꯩ꯫ ꯇꯟꯖꯥ ꯆꯥꯅ ꯙꯅꯕꯤꯔꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯤꯔꯂꯤꯃꯥꯗꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯎꯕꯗ ꯄꯥꯈꯠꯅ ꯐꯠ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯍꯪꯉꯤ꯫ ꯃꯆꯥ, ꯀꯩꯗꯧꯔꯦ? ꯅꯤꯔꯂꯤꯃꯥ ꯇꯨꯝꯂꯨꯕꯒꯤ ꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯣꯛ ꯉꯥꯎꯋꯦ ꯗꯗꯥ. ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯁꯦ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯂꯤꯅꯣ? ꯌꯥꯔꯅꯤ ꯗꯗꯥ, ꯑꯩꯅ ꯐꯠ ꯍꯧꯒꯠꯂꯨꯔꯦ. ꯑꯗ ꯇꯧꯈ꯭ꯔꯤꯅꯤ꯫ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯂꯦ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯕꯗ ꯉꯥꯏꯕꯒꯤ ꯆꯣꯠꯂꯤ ꯇꯧꯕ ꯃꯁꯝ, ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯐꯜꯂꯞ ꯇꯧꯕ ꯁꯕꯥꯜ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯊꯣꯛꯂꯤꯕ ꯁꯤꯛꯁ ꯄꯦꯛ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ, ꯅꯪꯒꯤ ꯑꯣꯏꯔꯕꯅꯦ ꯗꯗꯥꯁꯦ. ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ? ꯅꯤꯔꯂꯤꯃꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯊꯈꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯤꯕ ꯙꯅꯕꯤꯔꯗꯨ ꯈꯤꯇꯪ ꯏꯟꯊꯣꯛꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯣꯏ ꯇꯧꯏ꯫ ꯙꯅꯕꯤꯔ ꯅꯤꯔꯂꯤꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯏꯔꯨ ꯂꯨꯖꯒꯦ ꯇꯧꯕ, ꯕ꯭ꯔꯁꯁꯨ ꯇꯧꯒꯦ꯫ ꯌꯥꯝ ꯉꯜꯂꯤꯗ. ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ. ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯃꯤ. ꯀꯣꯛ ꯑꯃꯨꯛ ꯆꯤꯛꯀꯅꯤ. ꯗꯗꯥ, ꯌꯥꯔꯅꯤꯕ. ꯑꯩ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯒꯦ ꯑꯗꯨꯒ ꯇꯨꯝꯒꯦꯕ꯫ ꯙꯅꯕꯤꯔ ꯅꯤꯔꯂꯤꯃꯥꯕꯨ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯀꯣꯟꯅ ꯂꯨꯖꯔꯣ. ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ꯫ ꯅꯨꯄꯤꯗꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯩꯅ ꯁꯠ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯍꯤꯞꯊꯔꯛꯂꯦ꯫ ꯂꯝ ꯍꯦꯟꯖꯅꯨ. ꯁꯠ ꯇꯨꯝꯃꯣ. ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯍꯟꯖꯔꯣꯏ. ꯑꯁ ꯍꯣꯏꯕ, ꯇꯨꯝꯒꯦ꯫ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯤꯔꯂꯤꯃꯥꯗꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯙꯅꯕꯤꯔꯁꯨ ꯇꯞꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯔꯣꯃꯦꯁ ꯂꯦꯝꯕ ꯑꯅꯤꯗꯨꯁꯨ ꯇꯦꯔꯦꯁꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯔꯣꯃꯦꯁꯀꯤ ꯔꯨꯝꯗ ꯄꯨꯟꯅ ꯃꯌꯥꯒ ꯀꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯔꯣꯃꯦꯁꯀꯤ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯀꯟꯅ ꯍꯦꯛꯇ ꯈꯤꯡꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯎꯏꯔꯤ ꯄꯥꯡꯂꯛꯇꯨꯅ ꯃꯣꯕꯥꯏꯜꯗꯨ ꯅꯥꯀꯣꯡꯗ ꯐꯠ ꯊꯝꯂꯒ ꯍꯜꯂꯣ, ꯑꯩ ꯇꯨꯝꯃꯤ. ꯑꯔꯨꯕ ꯑꯣꯏꯔꯁꯨ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ.
ꯃꯣꯕꯥꯏꯜꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯙꯅꯕꯤꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯃꯌꯥ ꯈꯖꯤꯛ ꯀꯥꯔꯒ ꯂꯩꯔꯝꯕ ꯎꯕꯗ ꯔꯣꯃꯦꯁꯇꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯁꯤꯅ? ꯊꯣꯡꯒ ꯂꯣꯟꯕ ꯀꯥꯎꯔꯕ ꯀꯩꯅꯣ? ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯅꯤꯄꯥ, ꯇꯥꯕ꯭ꯔꯣ ꯅꯤꯄꯥ? ꯙꯅꯕꯤꯔꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯂꯛꯄꯗ ꯔꯣꯃꯦꯁꯇꯨ ꯏꯈꯪ ꯈꯪꯉꯤ꯫ ꯐꯖꯗ꯭ꯔꯦꯍꯦ ꯏꯕꯣ, ꯑꯣꯛꯇꯕ ꯑꯃ ꯄꯥꯟꯊꯣꯛꯑꯦ ꯇꯥꯋꯦꯜꯗꯨꯒ꯫ ꯅꯪꯕꯨ ꯊꯣꯡꯁꯤꯗꯁꯨ ꯂꯣꯟꯁꯤꯜꯂꯒ ꯇꯧꯅꯤ ꯔꯣꯃꯥꯟꯁ ꯇꯧꯒꯦꯁꯣ? ꯚꯥꯞ ꯐꯕꯤꯔꯅꯨ ꯏꯕꯨꯡꯉꯣ, ꯏꯔꯨꯖꯕꯩꯅꯤ꯫ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯂꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯃꯦꯁꯇꯨ ꯃꯈꯥꯗ ꯑꯗꯨꯃꯛ ꯀꯨꯝꯈ꯭ꯔꯦ꯫ ꯙꯅꯕꯤꯔ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯉꯥꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯔꯂꯤꯃꯥꯕꯨ ꯍꯧꯗꯣꯛꯄꯤ꯫ ꯃꯆꯥ, ꯃꯆꯥ, ꯇꯥꯕ꯭ꯔꯣ? ꯅꯤꯔꯂꯤꯃꯥ ꯎꯏꯔꯤ ꯎꯏꯔꯤ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯍꯧꯒꯠꯅꯕ ꯇꯧꯔꯁꯦ, ꯏꯃꯥ ꯍꯣꯏꯁꯨ ꯂꯧꯕ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ꯫ ꯅꯤꯔꯂꯤꯃꯥ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯐꯥꯗꯣꯛꯂꯤꯕ ꯃꯁꯝꯗꯨ ꯙꯅꯕꯤꯔꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯗꯗꯥ꯫ ꯍꯥꯎꯋꯣ ꯅꯨꯡꯁꯤꯕꯤ, ꯀꯩ ꯍꯥꯏꯒꯦ? ꯑꯁ ꯗꯗꯥ, ꯌꯥꯔꯦꯕ꯫ ꯑꯗꯣ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯩ ꯁꯦꯠꯇꯣꯏꯅꯣ? ꯅꯪꯅ ꯉꯔꯥꯡ ꯁꯦꯠꯄꯗꯣ ꯑꯗꯨꯝ ꯁꯦꯠꯂꯣ, ꯑꯗꯨꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯩꯌꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯍꯥꯄꯦꯟꯗꯣ ꯑꯗꯨꯅ ꯐꯔꯦ꯫ ꯑꯗꯨ ꯗꯗꯥ, ꯀꯥꯏꯗ ꯂꯨꯖꯗꯣꯏꯅꯣ ꯑꯩ? ꯙꯅꯕꯤꯔ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯌꯦꯕ? ꯍꯥꯄꯦꯟ ꯁꯦꯠꯀꯦꯕ? ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯁꯦꯠꯄ꯫ ꯑꯩ ꯔꯣꯃꯦꯁꯇ ꯍꯥꯏꯔꯒ ꯏꯃꯥꯒꯤ ꯐꯅꯦꯛ ꯐꯤ ꯂꯧꯔꯨꯒꯦ꯫ ꯅꯪ ꯏꯔꯨꯗꯣ ꯐꯠ ꯂꯨꯖꯔꯝꯃꯣ꯫ ꯀꯥꯏꯗ ꯂꯨꯖꯗꯣꯏꯅꯣꯗꯣ? ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯑꯣꯏꯔꯣꯝꯗ ꯋꯥꯁꯔꯨꯝ ꯂꯩꯕꯅꯦ, ꯑꯗ ꯂꯨꯖꯔꯣ꯫ ꯍꯥꯄꯦꯟꯗꯣ ꯁꯦꯠꯄ ꯌꯥꯔꯣꯏꯀꯣ, ꯋꯥꯊꯤ ꯇꯧꯅꯨ꯫ ꯅꯨꯄꯤꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯅꯤꯔꯂꯤꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯂꯦꯞꯄꯤ꯫ ꯙꯅꯕꯤꯔꯗꯨ ꯗ꯭ꯔꯦꯁ ꯍꯣꯡꯅꯕ ꯇꯧꯔꯛꯏ꯫ ꯅꯤꯔꯂꯤꯃꯥ ꯑꯗꯨ ꯎꯕꯗ ꯋꯥꯁꯔꯨꯝ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯚꯥꯏ, ꯔꯣꯃꯦꯁ꯫ ꯔꯣꯃꯦꯁꯇꯨ ꯀꯤꯆꯟꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯙꯅꯕꯤꯔꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯍꯥꯎ, ꯀꯩꯅꯣ? ꯀꯤꯆꯟꯗ, ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯙꯅꯕꯤꯔꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯔꯣꯃꯦꯁꯅ ꯏꯆꯟ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯒꯠꯍꯧꯔꯦ꯫ ꯑꯗꯣ ꯚꯥꯏ, ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯍꯣꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤꯔꯣ? ꯅꯠꯇꯦꯃꯤ, ꯗ꯭ꯔꯦꯁꯇꯨ ꯑꯃ ꯍꯣꯡꯒꯦ ꯍꯥꯏꯔꯤꯌꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯂꯩꯔꯝꯃꯣ꯫ ꯆꯥꯁꯤꯡ ꯉꯥꯏꯍꯥꯛ ꯅꯪ ꯌꯦꯡꯂꯝꯃꯣ, ꯑꯩ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤ ꯂꯧꯊꯣꯔꯛꯀꯦ꯫ ꯔꯣꯃꯦꯁꯇꯨ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯙꯅꯕꯤꯔ ꯆꯥ ꯊꯥꯡꯒꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯦꯝꯕꯗꯨ ꯀꯤꯆꯟꯗ ꯍꯀꯥꯝ ꯆꯜꯂꯒ ꯆꯪꯂꯛꯄꯅꯤ꯫ ꯙꯅꯕꯤꯔꯅ ꯒ꯭ꯌꯥꯁ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯉꯟꯅ ꯃꯣꯔꯥ ꯆꯨꯏꯗ ꯅꯨꯄꯥ, ꯆꯥꯒꯁꯦ ꯅꯪꯅ ꯍꯦꯛꯇ ꯍꯣꯠꯅꯔꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯔꯣꯃꯦꯁꯅ ꯂꯣꯜꯂꯝꯕꯅꯦ, ꯑꯩꯅ ꯑꯃꯨꯛ ꯆꯪꯍꯧꯕꯅꯦ꯫ ꯅꯇꯨ ꯃꯆꯥꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ? ꯇꯨꯝꯍꯧꯔꯤꯕ꯭ꯔꯥ? ꯇꯨꯝꯗꯦꯍꯦ, ꯏꯔꯨꯖꯍꯧꯕꯅꯦ꯫ ꯗ꯭ꯔꯦꯁ ꯍꯣꯡꯒꯦ ꯍꯥꯏꯕꯒꯤ ꯌꯨꯝꯗꯒꯤ ꯂꯧꯔꯨꯁꯤꯔ ꯇꯧꯕ꯫ ꯔꯣꯃꯦꯁꯅ ꯏꯃꯥꯒꯤ ꯌꯥꯝ ꯂꯩ ꯂꯧꯊꯣꯛꯂꯨꯒꯦꯅ ꯆꯪꯈꯤꯕꯒꯤꯅꯤ꯫ ꯍꯩꯄꯥꯗꯤ ꯅꯪꯁꯨ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯔꯣꯃꯦꯁꯇꯨ ꯃꯈꯨꯠꯇ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯙꯅꯕꯤꯔꯗ ꯄꯤꯔꯒ ꯀꯔꯝꯕ ꯁꯦꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯄꯥꯝꯕ ꯈꯜꯍꯜꯂꯨꯔꯣ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯄꯅꯦ꯫ ꯉꯔꯥꯡ ꯍꯥꯏꯗꯕꯒꯤ ꯏꯁꯧꯕ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯅ ꯙꯅꯕꯤꯔ ꯍꯣꯏꯒꯤ ꯏꯃꯥꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥ꯫ ꯙꯅꯕꯤꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ, ꯏꯆꯟꯗꯣ ꯃꯊꯟꯇ ꯔꯨꯝꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯃꯔꯣꯏ꯫ ꯗ꯭ꯔꯦꯁ ꯍꯣꯡꯍꯜꯂꯒ ꯂꯥꯛꯃꯤꯟꯅꯔꯣ, ꯆꯥ ꯊꯛꯅꯕ꯫ ꯙꯅꯕꯤꯔꯁꯨ ꯐꯤ ꯐꯅꯦꯛꯇꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯁꯤꯗꯤ ꯉꯟꯇꯥꯅ ꯆꯨꯔꯅꯤꯕꯣ, ꯐꯅꯦꯛꯀ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯔꯣꯃꯦꯁꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯪꯒꯤꯗꯨꯅ? ꯐꯅꯦꯛ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯄꯥꯏꯔꯤꯗꯨꯗꯤ꯫ ꯅꯨꯄꯥꯅ ꯐꯅꯦꯛ パイꯅꯗꯦꯗꯅ, ꯆꯠꯅꯗꯦꯕ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯆꯠꯂꯣ ꯑꯥꯗ꯫ ꯆꯥ ꯑꯁꯥꯕꯁꯦ ꯍꯩꯖꯤꯜꯂꯛꯀꯅꯤ ꯉꯁꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯈꯨꯗꯩ ꯄꯥꯏꯔꯤꯗꯨꯅ ꯀꯔꯤ ꯍꯥ? ꯃꯣꯏꯁꯨ ꯄꯥꯏꯕ ꯆꯠꯅꯗꯦꯅ ꯄꯥꯏꯗ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪꯒꯤ ꯀꯣꯛꯇꯣ ꯇꯧꯅꯨ ꯍꯥꯏꯕ꯫ ꯍꯦꯔꯥ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯝꯅꯤ ꯀꯩꯅꯣꯅꯦ꯫ ꯍꯣꯏꯅꯦ, ꯆꯠꯅꯩ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯏꯃꯥꯒꯤ ꯐꯅꯦꯛꯅ ꯌꯣꯝꯂꯛꯂꯤꯅꯤ꯫ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯀꯗꯥꯏꯗꯅꯣꯃ ꯌꯥꯝ ꯄꯛꯇꯕ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯐꯅꯦꯛ ꯄꯥꯏꯕ ꯐꯠꯇꯦ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯅꯪꯁꯨ ꯅꯇꯨꯒꯤ ꯐꯅꯦꯛꯇꯤ ꯑꯗꯨꯝ ꯄꯥꯏꯔꯝꯒꯅꯤ, ꯋꯥꯊꯤꯗꯤ꯫ ꯌꯥꯔꯦꯍꯦ ꯀꯩꯅꯣ, ꯈꯤꯇꯪ ꯍꯥꯏꯔꯨ ꯌꯥꯗꯦ, ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯦ꯫ ꯑꯩ ꯌꯨꯝ ꯐꯥꯎꯗꯪ ꯌꯧꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦ꯫
Danabir karisu haida tumina changlaktuna nupidugi tungda lepsili. Nirlimasu fat leithorakpani manak nakna leirambana mamaidu Nupamagi thabakta fatwai silui. Nirlimada sugatlaga leithokhi. Kaino, namthibro ai furichibo. Ngarang dilita ngarini. Asi hairaga furitu makhuna chingkhalaga manam susutnami aduga namthidira macha. Nirlima nokmi laisilaklaga namthibagi nati naton yaisinkibaine. Nupaduna pariba fidu tapna lawi. Macha, pingdoina selo. Nirlimadu nokmi pingdoinu setkre. Danabir nupiduna tawribadu sumyenglambadagi manakta chingsilli. Yam pakchare macha. Ngasidi mapung pharabi oina uhali. Aigi macha se. Nupi mangonda sumyenglambani lamhenba thamoidu phajin mangamlaktre. Nupi magi chinbal tamna tapna changsilli. Nirlimasu mamitu chetna uishinkre. Nupi magi asaba sorgi manil nupaduda faurakle. Tanjaduda pocket yauriba phone du ring khinglai. Ikang khangna nupadu fat inthorai Danabir machinda murmurum soli. Tanjadi he simba. Call du receive tawraga loudspeaker on tawi Romesh na. Ho karino, phanik pi baka gibdubu nang noina sepiraga lerabo. Romance to kona torolo chas ingdori. Danabir call du fat kai Nirlimadi kaibana mamai mamitu ingangang sili tapna hogat kiga tawi Danabir makutta tapna faraga. Kaidi chatke haino. Samhat ki tawba. Danabir fat hogat kiduna samjet tilawrure aduga nupi magi asangba masamdu samjet hatpi na. Macha, samse kakanu ko. Nirlima haibagam na mangak tunomi. Samhat paloiraga clip tilawraga masamdu khajik chapsinbi aduga makhut samduna makhada kumthaminarakle. Nirlima na tapna. Dada, khutse thado ikai haibane ai. Danabir nokmi tapna thadorakle anidu punna kitchen da changminarakle. Romesh Nirlima ubada. Chan, lo, cha thaklase. Cha nabadi partha oina hautharauni nabungna. Nirlima su nokmi dining chair duda changsinduna fami. Danabir su famtharakle aduga ahumdu punna cha thakminari. Romesh ki mama Rani ngang duna kitchen da changlai. Ngarang na hairakpasu yai haibani da noibo. Natragasu ayuk ngana kok hairakpa kaidoge haibani da. Imau laklaga aibu khangandaba. Romesh na. Ima, hauraklabramo. Lakpa ngane imagi khonjal nataba amta taba phanglaroi khoyumse. Taningdeda pakhang aribana ngangba wase aidi. Rani Nirlimada yenglaga yumgimo ama oibada matik chadauri khali. Rani su fi honglukiga haina kitchen dagi thokre. Nirlimana besinda cup singdu fengli. Romesh na Danabir on silaga. Nipa, pung kya ge flight oidin nangisibo. Danabir Nirlimada fat yenglai. Nirlima su mangonda nungaitana yenglai. Pung taragini. Oh, yumlomdagi call store lambani. Ima hoi loba lakna baloisinarena. Nangdi call tawbani pai di haine. Aigi phone do room dale horabani. Aduini. Nirlima kon singdo feng baloiraga tumina leplaga lay. Danabir na. Macha, room da karamo. Nirlima su tapna thoki. Danabir Romesh on silaga. Nangi karanse. Angang mangda natradi hangnabai matam leitropa kaino. Asi hairaga hogatlaga masu thokre. Romesh na. Is, aina landiro. As, chummini. Ngarang da cheli ni ko. Nungairam laroi tawrise. Aigi chinsi soba. Room dani Nirlima sofa da famlaga tumina mangduna leirami. Danabir tapna changlaklaga Nirlima gi manakta famlaga nupi magi khuttu magi khutna paisinduna. Macha, nangna daina leradi dada kamain chatkani. Hayeng oina laklagena call tawgani. Adu yadre, irangsina. Nirlima mapi tap taba horakle tapna hairai. Dada, nang chatkinuba. Tarakliba pidu taithok piraga Nirlima bu konsinbiduna. Kapkanuse, punsigi nangbu thadolaga chatpasinatana.
ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯗꯗꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯣꯏꯅꯤ ꯅꯪꯕꯨ ꯅꯊꯟꯇ ꯗꯗꯥꯅ ꯀꯩꯁꯨ ꯊꯝꯂꯣꯏꯌꯦ ꯅꯤꯔꯂꯤꯃꯥ ꯀꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯙꯅꯕꯤꯔ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯂꯅꯤ ꯅꯪꯅ ꯗꯥꯏꯅ ꯀꯞꯂꯒ ꯂꯩꯔꯗꯤ ꯑꯩꯅ ꯊꯤꯅ ꯇꯧꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯗꯗꯥ ꯋꯥ ꯍꯥꯏꯒꯦ ꯃꯆꯥ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯤꯉꯩ ꯅꯪ ꯅꯨꯄꯥ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯒꯅꯨꯀꯣ ꯗꯗꯥ ꯌꯥꯝ ꯈꯝꯕꯜꯂꯤ ꯅꯪꯕꯨ ꯁꯥꯔꯝꯃꯨꯌꯦ ꯗꯗꯥ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯉꯁꯤ ꯆꯠꯂꯒ ꯊꯥ 3ꯃꯨꯛ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯅꯪ ꯀꯞꯂꯝꯕ ꯌꯥꯗꯦꯀꯣ ꯅꯤꯔꯂꯤꯃꯥ ꯃꯉꯛ ꯅꯣꯝꯃꯤ ꯍꯥꯏꯕꯒꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯧꯕ ꯂꯥꯛꯇꯨꯅ ꯅꯤꯔꯂꯤꯃꯥꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯦ ꯙꯅꯖꯤꯠꯁꯨ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯆꯥꯅꯖꯕꯤ ꯃꯇꯥꯗꯨꯅ ꯃꯅꯝꯃ ꯑꯣꯏꯅ ꯂꯥꯛꯄꯗ ꯈ꯭ꯔꯤꯁꯇꯤꯅ ꯇꯧꯔꯒ ꯅꯤꯔꯂꯤꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯖꯤꯛꯁꯨ ꯀꯦꯕꯤꯔꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯂꯩꯁꯥꯗꯨ ꯂꯥꯏꯕꯛꯇ ꯅꯝꯁꯤꯟꯕꯤꯔꯦ ꯄꯨꯡ ꯈꯔꯒꯤ ꯇꯨꯡꯗ ꯙꯅꯕꯤꯔꯁꯨ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯈ꯭ꯔꯤꯁꯇꯤꯒ ꯅꯤꯔꯂꯤꯃꯥꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯦ ꯂꯦꯝꯕꯅ ꯏꯆꯟ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯏ ꯅꯤꯔꯂꯤꯃꯥꯗꯤ ꯍꯥꯏꯔꯤꯗꯨ ꯈꯨꯝꯅꯤ ꯈꯪꯗ ꯇꯨꯃꯤꯟꯅ ꯙꯅꯕꯤꯔꯗ ꯌꯦꯡꯂꯒ ꯂꯩ ꯑꯥꯔꯃꯤꯒꯤ ꯗ꯭ꯔꯦꯁꯇꯨ ꯎꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦ ꯐꯨꯜ ꯌꯨꯅꯤꯐꯣꯔꯝꯃꯛꯇꯤ ꯅꯠꯇꯦ ꯙꯅꯕꯤꯔꯅ ꯁꯦꯠ ꯆꯥꯔꯤꯕꯗꯨ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯅꯤꯔꯂꯤꯃꯥ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪꯅ ꯀꯦꯔꯒ ꯆꯠꯄꯗꯣ ꯌꯦꯡꯅꯤꯡꯂꯝꯕꯅꯤ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯗꯗꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯣ ꯔꯣꯃꯦꯁꯅ ꯀꯥꯔꯟ ꯇꯥꯔꯛꯏ ꯅꯤꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯀꯣ ꯑꯗꯣ ꯏꯆꯟꯅꯕꯥꯅꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯕꯤꯗꯣ ꯈꯪꯉꯤꯗ ꯄꯩꯁꯥꯒ ꯄꯤꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯗꯨꯒ ꯇꯧꯁꯤ ꯂꯦꯝꯕ ꯈ꯭ꯔꯤꯁꯇꯤꯗꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯔꯣꯃꯦꯁꯅ ꯑꯅꯤꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤꯔꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯄꯤꯅꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯙꯅꯕꯤꯔ ꯄꯣꯀꯦꯠꯇꯒꯤ ꯁꯦꯝꯁꯪ A22ꯒꯤ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯂꯒ ꯅꯤꯔꯂꯤꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ 500 ꯆꯞꯄꯤ 10 ꯑꯃꯁꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟꯁꯦ ꯗꯗꯥ ꯄꯨꯈ꯭ꯔꯒꯦ ꯁꯤꯝꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯄꯤꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯂꯨ ꯌꯨꯝ ꯌꯧꯕꯒ ꯇꯦꯛꯁ ꯊꯥꯔꯛꯄ ꯀꯥꯎꯅꯤ ꯅꯤꯔꯂꯤꯃꯥꯁꯨ ꯃꯀꯣꯛ ꯅꯣꯝꯂꯒ ꯙꯅꯕꯤꯔꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯝꯃꯤ ꯔꯣꯃꯦꯁꯅ ꯚꯤꯗꯤꯑꯣ ꯅꯝꯅ ꯅꯤꯄꯥ ꯑꯩ ꯀꯞꯅꯤꯡꯉꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯂꯤꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯂꯦꯝꯕꯅ ꯍꯩꯅꯗꯦ ꯆꯠꯊꯣꯛꯑꯣ ꯑꯁꯥꯏꯗ ꯙꯅꯕꯤꯔ ꯄꯨꯡꯁꯤ 9 ꯍꯦꯟꯈ꯭ꯔꯦ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯙꯅꯕꯤꯔ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯕꯒꯨꯝ ꯔꯣꯃꯦꯁꯀ ꯈ꯭ꯔꯤꯁꯇꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯊꯣꯛꯈꯤ ꯙꯅꯕꯤꯔ ꯊꯣꯛꯈ꯭ꯔꯤꯕ ꯑꯍꯨꯝꯗꯨꯗ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨꯗ ꯇꯞꯅ ꯀꯣꯜꯂꯤ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯅ ꯊꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯊꯣꯏꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯎꯅꯤ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯔꯂꯤꯃꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯗꯗꯥ ꯑꯩꯗꯤ ꯀꯩꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯌꯥꯝ ꯄꯤꯔꯦ ꯑꯗꯨꯗꯤ ꯗꯗꯥꯗ ꯅꯪꯅ ꯑꯗꯣ ꯗꯗꯥ ꯂꯩꯇ꯭ꯔꯦꯅ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯌꯥꯗꯦꯀꯣ ꯗꯗꯥ ꯊꯣꯛꯂꯨꯈꯤꯒꯦ ꯅꯨꯄꯤ ꯃꯥꯕꯨ ꯑꯃꯨꯛꯀ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯐꯥꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯤꯔꯂꯤꯃꯥ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯒꯥꯔꯤ ꯊꯧꯈꯤꯕ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯦꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ